Humdraga mga suba van Mahotsava mari Leinana Kasom Somrei village da Chara Kayamarum Thakhre Chayol ama Chupna chathagadaba humdraga mga suba van Mahotsava Umang gi Kumei gi Saruk ama Oina Kamjong forest division gi DFO Napolian Rongmei gi mityeng makhada Kasom Khulen forest range na Kasom Somrei village authority ga Khutsamnana shinduna Kamjong district ki Kasom Somrei village da Uhei Panba Yaona Chara Kayamarum Thakhre Kasom Khulen range ki range officer RO Mahotsava na luching na Kasom Somrei village ki public ground da pangthokiba Chara thakiba aduda Kasom Somrei bit ki bit officer S Ozit village chief Alungpam village secretary Kahaungam youth secretary Sonaling amadi Kasom Somrei village ki nupa amasung nupi naha kaya na Saruk yaki Kasom Khulen range ki RO Biren na haikibada ngasi di mafam ayambada uwa singkok silakpa maram na aying asa amasung nongzu nungsagi chang nairaktre hauzik su mamangda amukta thokidriba mawongda ichaw kaya mayok naribani hairaduna asigumba mahosagi khal kaitharaglibasing asidagi ngakthoknaba pandamda humdraga mga suba van Mahotsava gi manung channa ngasi khungi miyoi singa loinana Chara chatretlom thabani haiki